LAKLIBA Megi Tang Taranipan PANGTHOKKADOURIBA Kathokkhraba Shing Ningshing Numit Meeyam Sharuk Yabiyu HAINA PAMBEI na LUCHINGBA UNLF na PAOJEL PIRAKLI LALHOLUP asigi media coordinator Charai Rongba Thoksom na Khudek Piduna Thadorapa Cherolaman Hai LAKLIBA Me Taranipan gi ayuk pung mapan tabada Imphal West District ki Nongpok Sanjenbamda Organizing Committee Kathokkhraba Shing Numit Lising ani kunga marigi lamjing makhada PANGTHOKKADOURIBA Kathokkhraba Shing Ningshing Numit asida Meeyam Punna Sharuk Yabiyu Numit asida lalholup asina kumja lising amga chamapan humpuga maridagi changsilakliba Manipurgi Laibak Meeyam gi ningtam landa thawaina pontha pikhraba thauna pharaba ningtam yawloi singi mafamda igai khumna bodpagi thorom amasu pangthokani yawloi singi masadagi sintharakpa ikhengtana imaleba kidamak athauba oikraba ningtam yawloi singi mafamda igai khumna bodpagi thorom aduda Meeyamna hai lei katpinaba paujel pizari loinana numidangi pung tareta Manipurgi yumthong khudingda athauba sing adubu ningsing boina maira katpiyo haina su cherola sina makhatan hairakli